Lakhipur online puthok saba September ki tang tare nongmaijing nimit ki Khomjinba Pao tabirase. Ahanbada Maroi Pao Karingbans district pu Sribhumi haina mington kibagi mayok ta yaning deba phongdoktona khongjang changsen khre Oja Sansen bam binodinida Assam lengakna Lifetime Achievement Award pidune kai khomna khre Kabi Abdul Said Chaudhary na laikitabada makhatana awawa phongdokna rakli Agartala Municipal Corporation dagi asaba chekna lupa crore tara turglom gi senpam lokthokre awang pathaki thijinba hokre DIC Jiribam na sinduna Uddam registration drive pangthokre amasung Jiribam da sanariba kang tournament ngasi Kasar Kangkhut biga Ichel Club Dibong biga sanargani Haujik mapungoi ba pauta birase Karingbans district pu Sribhumi hainaming hongdokhi bagi lenga ke phirep adubu yaning da phongdoktuna Rajnitik dol khara amasung Nagarik Suraksha Mansna ngarang thangja nimita kaukiba Sribhumi jila gi pungtarani thoi gi banna maram oiraga jila sig miyam gi mausa gi punsida akai pathokre jila gi kaithel sing mi lakna khide dukan thonglona ki adubo lenga ki office sing di mausa gum office karak nakhi Badarpur da khongjang changsin kiba mahiroi sing amasung miyam gi saruk kharana ming hongdokpagi phire badubu kanna yaning da phongdoktuna National Highway number 3 thingduna thamki lambi thingliba miyoi singa police ka mukna bagi thodokta police na lathi charge tobada mahiroi khara asoka panangki hairi khongjang changsi liba singna police ki matakta nungna thabagi thodok su thokhi hairi pawasi iba phawada Badarpur gi Nobin Chandra College ki mahiroi singna college ki gate mamangda makhoi gi khongjang makha chathaki Assam gi Dima Hasau jila gi Haflong Hakzer Nagar dalaiba Sansenbam Binodini Singhabu mahakna mai masingi lamda chahi kya chupna pugning changna thodang lobirambagi damak Assam sarkarna Lifetime Achievement Award piduna ikai khumna khre haukiba September gi tang manga humphumari suba jagi numit ki thorom ga mari leinana Cultural Institute Hall da pangthokiba thorom amada Assam gi Sports amasung Youth Department ki mantri Srimati Nandita Carlosana Sansenbam Binodinida certificate ka loinana award khusinakhi mahangna chahi nipu manga chupna ojagi sinpham da leiduna mahangna laukiba thodang amadi mairoi singa Fazaraba mari thamlamba dugi damak award adu pikibani hairi Panbayai Oja Binodini Lising Amaga Chamapan Humbutara Teret ke September ki tara mangada Saint Agnes Convent School da Oja wina thabak changki haukiba Lising aniga kunithoi gi March tang amada thabak tagi pothaki Oja Sansenbam Binodini Singha Laikhidraba Sansenbam Closet Singha masung Sansenbam Ongbi Bhanubati ki machanupini And a happy Teachers Day to you all. I'm here deeply grateful and humbled to receive this acknowledgement. I would like to thank the Honorable Minister, Sports and Youth Welfare Department and the organizer for this esteemed recognition. Thank you all for this honor. Community Coordination Committee Assamna Sagnairaba Kabi Amadi Nehru College Poilapul ki Principal Obiramba Abdul Said Chaudhary na laikhitabada awapa phongdorakli Lakhipur Court District ki manung chanbada Singirbon Part 4 da haukiba September ki tang manga irai numita ex-GP President Dema Khan na thoram mapo iduna pangthokiba thoramda laikhidrabagi thawaina mapu ki laikolda ingna chikna leirunaba minute amatumina leptuna thauni jakre Thauramda Community Coordination Committee Assam ki President Ningomam Ranjit Thaunaujam Ton Singh Arambam Ibungomacha Sapam Sarat Mitei Karimuddin Abdul Hay Amadi Atei member singna saruk yakhi haina General Secretary Maibam Raju ki cherolamada phongdorakli Manipuri Sahitya Parishad Baskandi Masa Amadi Manipuri Literary Forum Maspara Anina Kusamnaduna Sagnairaba Kabi Abdul Said Chaudhary na laikhitabada awapa phongdokpagi mipamama 10 Memorial Academy Palarbonda ngarang thangja nimita pangthokre B Nimai Chan Sharma K Mangonjau Singha Kaisam Bidapati Amadi Chongtham Gaurana Dais ki leiting oiduna pangthokiba mipamaduda Sulaiman Chaudhary Sanasam Bishapati TH Jugindro Fayasuddin Ipam Maisnam Jiten H Babaton Manikumar Naurencha Amadi Nurul Huda Chaudhary na Chingbanasu Sagnairaba Kabi asigi maramda wangangki
ꯃꯤꯐꯝꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯅꯥꯛꯇ ꯂꯩꯔꯨꯅꯕ ꯃꯤꯅꯤꯠ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤꯟꯅꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯑꯁꯥꯝ ꯕꯥꯁꯀꯥꯟꯗꯤ ꯃꯁꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯀꯨꯃꯥꯔ ꯅꯥꯎꯔꯦꯝꯆꯥꯅ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯁꯥꯍꯤꯕꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯑꯃꯗ ꯃꯥꯅ ꯃꯣꯗꯦꯔꯦꯇꯔꯁꯦ ꯑꯣꯏ ꯃꯗꯨꯗ ꯃꯥꯅ ꯁꯩꯔꯦꯡ ꯑꯇꯦꯟꯕ ꯑꯃ ꯃꯥꯅ ꯊꯤꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯣꯖꯥꯗꯨꯅ ꯊꯤꯔꯝꯕ ꯁꯩꯔꯦꯡꯁꯤ ꯅꯣꯡꯃ ꯀꯕꯤ ꯑꯃꯅ ꯃꯥꯒꯤ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯀꯟꯅ ꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯑꯒ ꯄꯄꯥ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯊꯕꯛ ꯆꯤꯟꯕꯗꯨꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯨ ꯃꯥꯅ ꯊꯧꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯎꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯣꯡꯖꯤꯟ ꯋꯥꯡꯅ ꯂꯥꯜꯂꯝꯂꯦ ꯍꯥꯏꯔꯒ ꯃꯥꯏ ꯁꯩꯔꯦꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯏꯁꯤꯟꯕ ꯁꯍꯔ ꯃꯆꯥ ꯑꯃꯒꯤ ꯃꯌꯣꯜꯗ ꯅꯣꯡꯃ ꯑꯣꯖꯥꯒ ꯊꯦꯡꯅꯈꯤꯕ ꯑꯩꯅ ꯁꯂꯥꯝ ꯀꯠꯈꯤꯕ ꯑꯣꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕ ꯑꯣꯖꯥꯅ ꯑꯩꯕꯨ ꯅꯥꯟꯊꯕꯤꯈꯤꯕ ꯑꯣꯖꯥꯅ ꯍꯁ ꯆꯠꯂꯝꯗꯥꯏ ꯎꯅꯕꯁꯨ ꯂꯥꯛꯍꯧꯗ꯭ꯔꯦ ꯑꯩꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯣꯖꯥꯅ ꯍꯪꯈꯤꯕ ꯇꯥꯕꯗꯤ ꯇꯥꯈꯤꯕꯔꯥ ꯑꯩꯅ ꯄꯥꯎꯈꯨꯝꯈꯤꯕ ꯇꯥꯕꯕꯨꯗꯤ ꯇꯥꯈꯤ ꯌꯥꯝꯅ ꯊꯦꯡꯅ ꯑꯣꯖꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯕꯤꯕ 이리거라 이분모 부탁부터 오잖아 Rotary Club of Silchar RID 3240 Kasargi Youth Wing ama oiriba Rotary Club of Silchar na Kasar District asigi oina afaba ojada piba Rotary Teacher Lisingani kunmanga gi mana pibada Singirbon High School gi oja K Karunamurti Misra jawrakle mana asi mahakna khunai asigi mahi masingi lamda kathokiba thoidokpa thodang kya gi damak ikai khumnaba utuna mana asi pibani mana asida memento thagat cherol amadi lengyan fi yauri mana asi surgi thaujal yumgi miyoi sing Singirbon High School gi oja sing mahiroi sing amadi marup mapang singi matengna mana asi phangba ngamjabani haina oja K Karunamurti Misra na phongdorakli DIC Jiribam na sintuna Jiribam gi Harinagar dalaiba Children Home Relief Camp ta MSME gi thodang gi matang da ningthina khangana nabagi Borobegra block ki oina ngarang udyam registration drive pangthokre Thoramda W Risikanta Singh Project Manager P Surjit Singh DIC Impal East MSME LBI Project Consultant amadi Bhutan Khal Khunja Wahengbam Moinababu Singh na dais ta phamki pangthokliba awareness program asigi matangda P Surjit Singh na haikibada udyam registration tobana kari kanai amadi government ki kari scheme sing phangba yabagi haibagi matangda awareness asi pangthokpani maruoina sinpham amada thabak toriba mioi singbu sak khangdoktuna lainga ki maigedagi loan grant amadi scheme kaya gi kanaba lobagi matangda wafam kaya phongdokhi thoramadu da mioi humpuromna udyam registration tawke hairi ngasi district industry center Jiribamna hoigi children home helipad Jiribamda nom yoiba MSME di makhada ministry MSME makhada RAM haiba scheme amma khaki kutangda udam registration drive ki damakta koi mafam sida Impal ki DIC ki kuthangda koi district industry center Jiribam kusamna duna masigi asumla awareness program asi pangthok chabani hai program sida maroina MSME ki makhada masagi udam registration tawraga kanaba khudong chaba sarkar ki khudong chaba sing mayamda share tawidna masigi ni koina yang kumpu muk akoi hairiba program sida masigi present obiki makoi sing sida scheme sing matanga kanaba mayam share tawidna masigi program asi foundation Agartala Municipal Corporation dagi asaba check sizinaduna lupa crore 13 longgi senpham lokthokre hiramasigi matangda lengakna awangba thaki thijinba hokre senpham singadu amukhana lokhana ba madi mara leraba miyoi singbu ahakpa cherak pinanaba thabak paikhatpa hokre hairi case asi thigananaba police amadi cyber crime gi expert sing yauna akhanaba task force ama semkhre amadi masigi langla langjin puthoknanaba forensic audit su sathakre hairi
District Kang Association Jiribam na sinduna Babuparagi Lamlen Community Hall Kangsangda Jiribam Kasaramadi Hailakandigi Kangkut Kunmatoy na sarug yaduna sanariba Taramanga suba late R.K. Lalasana Memorial Mix Kang Tournament lisingeniga kunmanga gi ngarang sanakiba ani suba knockout round match ta Yawol B Champanagar na Ichel Club Dibongbo Panjal Taramathoy Mapanda Maithian Kre match asi E Dewan Singna umpire aduga H Inaw Pisak Singna scorer oibiki tournament asigi ngasi nungtil pung amataba matamda Kasar Kangkut Biga Ichel Club Dibong Biga sanargani Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638-078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Admission open July listing aniga kunmanga session gidamakta UGC na recognize tawraba thataruki oiba paramedical certificate course kaya gidamak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna mingchanbi ba yaragani arts science natraga commerce ta 12 pass tawraba singna self-employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur Part 2 Rongpur Mitai Khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asi dalengsin birago akupamarol gi damak mobile number 9395-732-456 natraga 9706-554-286 number asida pau phaunabiu Lakhipur online channel asibu yengbiriba singna pawasibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada Maruoiba Pao Amukhanna Karingbans District Pu Sribhumi Haina Mington Kibagi Mayokta Yaning Daba Phongdoktona Khongjang Changsen Khre Oja Sansenbam Binodinida Assam Lengakna Lifetime Achievement Award Pidune Kaikomna Khre Kabi Abdul Said Chowdhury na Laikitabada Makhatana Awaba Phongdokna Rakli Agartala Municipal Corporation Dagi Asaba Chekna Lupa Crore Tara Turglomgi Senpam Lokthokre Awang Pathaki Thijinba Hokre DIC Jiribam na sinduna Udyam registration drive pangthokre amasung Jiribam da sanariba kang tournament ngasi Kasar Kangkut Biga Ichel Club Dibong Biga sanargani Lakhipur online YouTube channel gi pau sandok jaba ngasi gi oinadi matang asidaloi jare